masa yonthokpata natana mioi kayagi ikai kumnaba manghalibi Sina Laimayum Numit Nigi Manungda Changjarakadabani haina aina tingkraba lalaulob Kcp-Pwg MC Unification gi PRO singkhai nganbana thadrokpa serol amana khangalakli serol asina makha taraduna hai refugee cookie singna satharakpa lan gi saithengna kanglei khunaida sufam nompham khangdana leiringai saraksida selgi damakta kanglei gi nupi oibi kharana kanglei khunai bo mangnaba honariba si haksina lawe sel kharagi damak nupi oibi singi yamna seksina thamnariba masabo karisu leitaba mongda lotna madi fongna yonbata natana masak naiba mioi kayagi ikai kumnaba manghanaba honabada Sina Laimayum su yaurakpa si tasengna yamna laibak thibani mamang thakta lupna yengba yaba yenglabaso masagi ida yauzaraba lisa sajat ama oina social media da haksang uthok saduna kanglei khunaibu karisu leitana khanba madi handakta Manipur Legislative Assembly Speaker oiriba saknairaba politician amada aranba oidaba khudam sangdam piba ngamdaba thaudok amaga mari leinana social media da viral oirakhibi Sina Laimayum ngasidagi numit nigi manungda Changjarakadabani haire kariguma sangjarakta tarabadi mahak imung manunggi mioi singal wenana Manipurda sahi manga leiba yahandaba madi akanba sairak pinabagi thabak paikhalakpa yai masak nairaba politician ama Delhi gi Asok Hotel da leiminaki amasung lupa lakh ama piramni haina sandorakraba matungda thaudok adu ingkumja lisinganiga kungahumdoi kungamarigi mamangda masak khangdaba mioi kharana hayankibani haina amuk sengdorakhi hiram masigi matangda Changjaraktuna mayek sengna paudamgadabani haina serol asina makhatari